Kuki Kulai Paiba Singna Fazanduna Tamliba Naga Meecham Taruk Atuba Matamda Thadok-Kadabani Yumgi Mi Singda Sinabio Haiba Demanda Miyamgi Kongchet Amachet Labamatung Chief Minister da Memorandum Bisin Kray Naga People's Union Infalna Sindina New Lumberland Tribal Market Ticket Kongshan Bahaukiba Protest Rally Aduda Naga Furupki Subtribe Sing Maite Amade Maite Pangalgi Miyoi Lishing Ahum Henman Sarukyake Protest Rally Adu Chekon Crossing Faudana Palace Gate Tamna Laklaka Traffic Island Tongan ba Kolauke Lauke Tungda Naga People's Union Infalgi President M Ngarami Yauna Miyoi Nipa na Saba Tim Ama Police na CM Banglo Tamna Puduna Chief Minister da Memorandum Ama Pishin K Rally Eduga Mari Lainana Naga People's Union Infalgi President M Ngarami Nahai Haukiba Tang Tara Humdoida Naga Furuki Meecham Taro Kuki Kulai Paiba Singna Kangpok Pigi Lianlon Vaifei Tige Faduna Pukraga Ngasi Fauba Langla Langjil Amata Kangdana Laiba Asi Atubada Manipur Lengakna Tiduna Putorok Pio Naga Taruk Faba Aduda Haktengna Chanariba KNFP Ki leader HT Tangboy Kipken Faduna Logi Matung Ina Mahak Chirak Pio Mahaki Loinabi Deputy Chief Minister Namcha Kipken So Minister from the Thadok-Kadabani Sugi Marumda Kuki Kulai Paiba Shinga Chatariba Crime Sing Asi Tigat Si Hairabade Kuki Lalholop Shinga Lengaka Chatanariba Su Ashi Hana Lautok Pachangi Chahi Karagi Mamangdagi Narolda Changsilakiba Kuki refugees Sing Asina Ngasidi Manipurda Homeland Talakle Umangwamang Koktokuna Opitare Drug Lalonduna Nahakayagi Punsi Manghale Pumnamak Asi Tingshi Haidabadi Kuki refugees Sing Asi Lengakna Mashak Kangdok Pagaloinana Maramda Halan Kibachangi Yelhomi Shingi Matakta Makoina Chatarakliba Lan Ase Yelhomi Ekoi Punsenduna Mayok Nashi Haina Mahak Namakatana Fongdoke Yellow Frum Yamse Unity Shakalaga Kuki refugee Yamse Manipuri Tantopa Hebse Masetangai Patre Maramdi Kuki refugee Miamna Manipur the Changchilga Kuki land demand go integrity to Kaire Ekogi Manipur Yellow Miamsida Makoina overtake Tore Aduna Masia Miamse Manipur Mara put the Tantok Ashiki Kuki terrorist China India government ga Manipur government ga shoot over the gate. A coin Manipur Iran to it. Adna shoe lotokrabdi, shoot the labor cater miamse, Asina Meecham Yam Hatpa, Nupi Anganga, human right violation doba, Shimiamse, Mase, a koi palm the book Yam Tore, Aduna Mase, shoe Atu the aborket doba, shoot the labor cater no miamse, government gi custody, the Tambi behaves a koi giti money. Protest rally Eduga Mari Ladena Core Committee Relief and Rehabilitation Gate Executive Member Julia Singlaina Hai Kuki Shing Ase Maitega Amuk Katnare Tangkul Gashu Katnare Haujikna Amuk Liang Maida on Sinduna Katnaba Haure Mashina Aroi Basu Oiroi Atopa Furup Amagasu Amuk Katnara Kigane Ngasi Pangtuklibat Rally Ase Yelho Furupum Namak Mikap Toklasi Haibige Pauchel Piba Kongchetne Ta Asigi Tara Humdoida Fajin Kiba Nagagi Meecham Taru Adu Tek Tekaidana Thadok-Kadabani Hainaso Mahakna Haiki Namcha Kipken Ma Deputy Chief Minister Degi Lothokpa Chinhai Haiba Memorandum Pishal Lagashino Loshan Bibanataba Tabak when Topi Gadova Aduga Akoina Taniba Kongjanga serious lobio Haina A Haizeningi Aduga Akoigi brother Tarup Hujik Pazalaga Hingbra Shibra Kangdab Sisho Atuba Matamda Ashi Akoigi Nagashingi Kuta Sinabirao Aduga Lelon Waipe Hairiba Kunase Mapam Dudagi Lelon Waipe Kunse Krihaistra Chathok Hanba Ashipa Mequina Aduga Lalboy Waipe Asipaba Ashinia Quigi Pandamse Uba Pangba Shimoina Aquon the He Namoy Michang Leraga Hen and Num Heavy Aquon the Hen and Numsan Begi Muamasi Ubishi Toina Pangre Adubu Hositi Aina Washi Mediagi Putang the Hizening Badi Namtabagi Matam to Hencre Hositi What Hana Hokibana Hokibane misunderstanding labor Yamdo Adubu Hositi Amato Oina I could Nam Taraga lady by Jati Asibo a Koyel Hopu Love Changaga Moy Matata Quinam Tamina say have a pausel see I
Protest rally aduda saruk yakiba Mao Union Imphal gi President Punilo Shina hai hojik Manipur da thokliba irang asige khwaidigi maru oiba haurafam ase koki militant amasung Government of India anigi marakta chathanariba su ashine su gi marumda koki militant singna Meecham da onsandna miwat minai chathaba faba punba amadi mihat mipun gi thabak leptuna chathare maram aduna ahan bada shu gi yana warol adu Thadok-Kadabani koki militant singna fakiba Naga taru adu Thadok-Kadabani kidnap Toba atuda Chenariba KNFP ki leader ST Tangbut Kipken Fagadabane Amade Deputy Chief Minister Namcha Kipken su cabinet tegi Thadok-Kadabani haina mahakna makhatana marilena basingi pukning Jingson K. Ashi government da haining bishe topom topa law gi akhoi gi constitution laye akhoi gi law laye leba gi lengang de kari topom topra habishi to hobi dadana tuminal topom topa khangna lerso tumin laibishe akhoi yamna pende ashi gumbashe topom thotaba du akhoi to habanate tokhom phoppa law na leba en na leba ta topom thopadu to bio topom thotana akhoi gi hapami du mufong sida hale aduga asomena asigi somena chatha khibani somen to khibani abu khangna lebakna police thara phawasho laite aduga topum thopa to kadbasho laite aduna tumin laire bishi kari maram no asi yengbada tabada yamna pende asi nungai taba mayam se chumthopio tobio haina akhoi mayam haininge Wakat Kongchel aduga mari lainana Maitei Pangal Council Manipur MP CM gi President Haji Arafat Alina Hai hojik Manipur ase furup amaga machoy tanab gi fibam amada laire aikoi amaga amatta oina punsin najabade Manipur ase mache tana kai krigane Manipur ase kaidana ba aikoi pumnama integrity amade nationalism gi wakhalonda changsin minarase Tha asigi tarahumdoida Naga gi Meecham tarok fakiba Thadok adu yamna laibak tiba Thadok amane athuba matamda makhoi bo tek kaidana Thadok pira u haina mahakna makhatana apil tarokli Ngasi yamna laibak thibani akhoi Naga chininau sing yamna family ama bu sumaina tamthiba yamna brutal oiba yamna innocent oiba civilian ama faraga captive oiraga makhoi bu mafam marang khangandra thamba masi tasena yamna nungai taba pendaba wild oiba sigumba barbaric oiba thabaka se masi tasena tawhaning da bapone asigumba tawriba jati se any XYZ oisanu Manipur sida marufan muthat kadamni law and order Manipur se phagalhan se har gade ngasi oriba Manipur gi praja gi awaba mi fara ga mi bu awaba talib se community kodi makta awaba ta dan ba se Manipur da law and order se yamna phawm matau tai double engine ni har ga koi engine se yamna failure oibi mong se mami ta handaba high bo phom se koi khamje Kongchet aduda Kokomi Women's Front ke convener Wahengbam Luang Layman Hai Kutlai paidaba Naga Meecham taruk kuki singna fajin kraga ngasi fawba tiba kanghandana thamliba asi yamna pangdabagi lichatne chin kuki narco terrorist singna lamdam asigi yelho furup shingi matakta tangkak naina chatharakliba lan asi loikiroi maramasna yelho furup pumnamak amato oina punsilaga kuki narco terrorist sing asi tengrasi haina mahakna makatana fongdoki Hojik lairibasida aikoigi India government na aikoida taina bangam India government na aikoigi yellow furup chingjibo mutana bona badanga chi kukida boxi wana sinar kanda thaja laiba war sida aikoigi Naga ge chilinau yamna chamjaba innocent level luhong bacha charuga halakpa chingdugo phajal laganda ngachi phawbada mafang khangdana thambai che machi kari ai takwidi ang kaiba machi yasuki madik kanoni mioi ba kunai da chatna da ba dugumba kanoni Landa karigumba khulai out da miga khulai out nga pana base machidi yam pang da bne aduna khoina koko mi da natana yellow furup ama oina akhoi samati magai dagi aduga khunai chigi lamdam chigi Manipuri ama oina akhoina tawda ba yada bai thongni khalaga na ngachi akhoina changjeli ba ma khoi changjeli ba khongjang ji da akhoi thawai hakchang yauna akhoi yellow mi furup ama oina changchen bagi adugumba wakhal lon da thamoi da thamaga na miyam ga loina na changchen ba ji da hena mapung pha ba mai pak ba khongjang ama oira mangthra ba makhoi chinga se phangbada chu ngamba oisanu